ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯍꯟꯃꯛꯇꯗ ꯏꯀꯣꯡꯂꯨꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯁꯤ ꯃꯩꯇꯩ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ BJPꯒꯤ ꯃꯩꯇꯩ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯩꯇꯩ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥ ꯕꯤꯃꯣꯟꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯃꯩꯇꯩꯅ ꯂꯩꯈ꯭ꯔꯦꯕ ꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯁꯨ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦꯕ ꯄꯨꯔꯥ ꯈꯥꯏꯗꯣꯛꯑꯒ ꯂꯩꯈ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯗꯥꯏꯅꯣꯁꯣꯔ ꯃꯨꯠꯈ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯟꯁꯤꯡꯅ ꯃꯨꯠꯍꯟꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃ ꯄꯥꯏꯔꯒ ꯗꯥꯏꯅ ꯇꯧꯔꯒ ꯃꯨꯠꯍꯟꯈ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯨꯠꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯐꯦꯟ ꯍꯣꯀꯤꯡꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯤ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁꯅꯤ ꯃꯥꯅ ꯍꯥꯏꯕꯁꯤꯀꯣ ꯑꯩꯈꯣꯏꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯨꯝꯕ ꯑꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯒꯨꯝꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯗꯒꯤ ꯑꯦꯁꯇ꯭ꯔꯣꯏꯗ ꯑꯃ ꯄꯥꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯝꯖꯤꯜꯂꯒ ꯁꯥꯏꯅ ꯇꯧꯔꯒ ꯂꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤ ꯂꯣꯏꯕꯁꯦ ꯋꯥꯒꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯌꯥꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯖꯥꯇꯤ ꯑꯃ ꯑꯩꯁꯦ ꯍꯦꯛꯇ ꯃꯨꯠꯄ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯖꯥꯇꯤ ꯃꯥꯒꯤ ꯖꯥꯇꯤ ꯑꯗꯨ ꯑꯣꯏꯅ ꯇꯧꯅꯗꯅ ꯅꯥꯄꯟ ꯀꯥꯟꯅꯔꯤꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀꯌꯥꯃꯨꯛ ꯄꯤꯛꯄꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯁꯤꯗꯤ ꯎꯐꯨꯟꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯑꯗꯨꯒꯨꯝꯂꯕ ꯖꯒꯥ ꯑꯃꯅꯦꯕ ꯁꯤꯝꯇꯪ ꯈꯪꯃꯤꯟꯅꯁꯦꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯈꯔ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯊꯥꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯗꯩ ꯈꯔ ꯂꯥꯞꯊꯣꯛꯑꯒ ꯃꯥꯔꯁꯇꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯈꯨꯗꯤꯡꯃꯛ ꯃꯥꯏꯃꯨꯛꯇꯅꯤ ꯎꯗꯣꯏꯁꯤꯀꯣ ꯈꯨꯗꯤꯡꯃꯛ ꯃꯥꯏꯃꯨꯛꯇꯅꯤ ꯎꯗꯣꯏꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯞꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯟꯗꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯍꯥꯏꯗꯤ ꯎꯕ ꯐꯥꯎꯗ ꯎꯔꯔꯣꯏꯕꯀꯣ ꯄꯤꯛꯆꯔ ꯄꯤꯛꯅ ꯎꯒꯅꯦꯕ ꯗꯣꯠ ꯑꯃꯒꯤ ꯇꯥꯏꯞꯇ ꯎꯒꯅꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯒꯦꯂꯦꯛꯁꯤ ꯑꯁꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤ ꯀꯧꯋꯦꯕ ꯁꯤꯒꯤ ꯒꯦꯂꯦꯛꯁꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯊꯥ ꯊꯋꯥꯟ ꯃꯤꯆꯥꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯕꯤꯟꯗꯨ ꯑꯃ ꯑꯣꯏꯅ ꯎꯅꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗꯗꯤ ꯎꯗ꯭ꯔꯕꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝꯁꯤꯐꯥꯎꯗ ꯕꯤꯟꯗꯨ ꯑꯣꯏꯅ ꯎꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯨꯝꯕ ꯄ꯭ꯂꯥꯅꯦꯠ ꯀꯔꯣꯔ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠꯀꯨꯝꯕ ꯃꯌꯥꯝꯁꯤ ꯀꯔꯣꯔ ꯂꯩꯈ꯭ꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤꯁꯤꯐꯥꯎꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯒꯦꯂꯦꯛꯁꯤ ꯂꯩꯌꯦꯕ ꯑꯦꯟꯗ꯭ꯔꯣꯃꯦꯂꯥ ꯒꯦꯂꯦꯛꯁꯤ ꯀꯥꯏꯅ ꯁꯤ ꯒꯦꯂꯦꯛꯁꯤ ꯃꯌꯥꯝꯁꯤꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯂꯣꯀꯦꯜ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯦꯝꯃꯦꯕ ꯒꯦꯂꯦꯛꯁꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯂꯣꯀꯦꯜ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯑꯃꯨꯛ ꯁꯦꯝꯃꯦꯕ ꯑꯗꯒꯤ ꯂꯣꯀꯦꯜ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯔꯒ ꯁꯨꯄꯔ ꯀ꯭ꯂꯁꯇꯔ ꯍꯥꯏꯅ ꯑꯃꯃꯨꯛ ꯁꯦꯝꯃꯦꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯜꯀꯤ ꯋꯦ ꯒꯦꯂꯦꯛꯁꯤꯁꯦ ꯎꯈꯤꯗ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯈ꯭ꯔꯕꯅꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯒ꯭ꯔꯨꯞ ꯃꯌꯥꯝꯁꯤ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯅꯤꯌꯥ ꯀꯤꯌꯥ ꯁꯨꯄꯔ ꯀ꯭ꯂꯁꯇꯔ ꯍꯥꯏꯅ ꯑꯃꯨꯛ ꯁꯦꯝꯃꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯒ꯭ꯔꯨꯞꯇꯣ ꯑꯃꯨꯛ ꯎꯔꯔꯣꯏꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯂꯦꯛꯁꯤ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯥꯔꯤꯕ ꯂꯣꯀꯦꯜ ꯒ꯭ꯔꯨꯞꯁꯤꯐꯥꯎꯗ ꯑꯃꯨꯛ ꯎꯔꯔꯣꯏꯕ ꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯕꯖꯥꯔꯕꯦꯕꯜ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯑꯃ ꯂꯩ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯦꯂꯦꯛꯁꯤ ꯀꯩꯀꯩ ꯃꯌꯥꯝ ꯂꯣꯀꯦꯜ ꯒ꯭ꯔꯨꯞ ꯑꯗꯒꯤ ꯚꯤꯚꯣ ꯁꯨꯄꯔ ꯀ꯭ꯂꯁꯇꯔ ꯑꯗꯒꯤ ꯂꯦꯅꯤꯌꯥ ꯀꯤꯌꯥ ꯁꯨꯄꯔ ꯀ꯭ꯂꯁꯇꯔ ꯃꯌꯥꯝꯁꯨ ꯄꯨꯟꯁꯤꯟꯅꯔꯒ ꯑꯣꯕꯖꯥꯔꯕꯦꯕꯜ ꯌꯨꯅꯤꯚꯔꯁꯁꯦ ꯁꯦꯝꯃꯤꯅꯦꯕ ꯑꯣꯕꯖꯥꯔꯕꯦꯕꯜ ꯌꯨꯅꯤꯚꯔꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯕꯗ ꯁꯤꯐꯥꯎꯒꯤ ꯆꯥꯡꯁꯤ ꯈꯪꯉꯦꯅ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯁꯤꯐꯥꯎꯒꯤ ꯖꯒꯥꯁꯤ ꯁꯤꯅꯦꯅ ꯈꯟꯕ ꯖꯒꯥꯗ ꯁꯤꯒꯤ ꯃꯄꯥꯟꯗ ꯀꯔꯤ ꯂꯩꯔꯝꯒꯅꯤ ꯈꯪꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯣꯕꯖꯥꯔꯕꯦꯕꯜ ꯌꯨꯅꯤꯚꯔꯁ ꯀꯧꯋꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯂꯥꯏꯔꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯂꯦꯛꯁꯤꯁꯤꯐꯥꯎꯗ ꯊꯤꯕ ꯐꯪꯉꯔꯣꯏꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯁꯛ ꯄꯤꯛꯕꯅꯦꯕ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯥꯄꯟ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯁꯤꯕ ꯃꯩ ꯊꯥꯐꯝ ꯃꯪꯗꯨꯗ ꯆꯠꯂꯒ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯅꯤ ꯑꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯀꯩꯁꯨ ꯂꯩꯄꯣꯠ ꯅꯠꯇꯦ ꯅꯣꯡꯃꯗ ꯁꯤꯗ ꯂꯣꯏꯈꯤꯗꯧꯕꯅꯦꯅ ꯈꯜꯂꯛꯀꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯤ ꯑꯃꯒ ꯍꯨꯟꯅꯔꯒ ꯂꯩꯕ ꯆꯐꯨ ꯀꯥꯏꯔ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯋꯦꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯇꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯂꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯤꯡꯖꯦꯜ ꯃꯥꯟꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯅ ꯉꯁꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯔꯅ ꯃꯣꯏꯗꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯥ ꯅꯠꯇꯦ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇꯦ ꯈꯣꯠꯇꯦ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯒ ꯉꯥꯡꯉꯤꯗꯅ ꯃꯌꯥꯝ ꯑꯩ ꯔꯤꯛꯁꯇꯅꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯔꯤꯛꯁꯇꯅꯦ ꯊꯝꯃꯒ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯑꯩꯉꯣꯟꯗ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯆꯧ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯀꯣ ꯁꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯔꯤꯛꯁꯇ ꯊꯝꯃꯒ ꯊꯣꯛꯂꯛꯑꯒ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯇ ꯉꯥꯡꯉꯤꯅꯦꯕꯀꯣ ꯀꯤꯗꯕꯤ ꯁꯥꯏꯟ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯔꯅ ꯃꯩꯇꯩ ꯅꯨꯄꯤꯁꯦ ꯃꯥꯡꯍꯟꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯝꯕ ꯋꯥꯈꯜ ꯆꯦꯜꯂꯛꯄ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯕ ꯃꯤꯗꯣ ꯈꯟꯗꯣꯛꯄꯤꯔꯒ ꯋꯥꯔꯛꯄꯤꯌꯨ ꯑꯗꯒꯤ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯌꯨ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯇꯝꯗ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯊꯝꯕꯤꯒꯅꯨ ꯄꯨꯊꯣꯔꯛꯑꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯊꯕꯛ
ꯊꯕꯛ ꯇꯧꯕ ꯃꯤꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯣ ꯐꯅ ꯆꯥꯎꯕ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯑꯔꯥꯟꯕ ꯇꯧꯔꯒꯗꯤ ꯊꯣꯛꯂꯒ ꯋꯥ ꯉꯥꯡꯕ ꯉꯁꯤ ꯃꯩꯇꯩ ꯑꯃ ꯑꯩꯅ ꯉꯥꯡꯉꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯒ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯉꯥꯡꯉꯛꯏꯕ ꯈꯣꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯩꯇꯩꯁꯤꯡꯅꯁꯨ ꯆꯨꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯅꯤꯡꯉꯦꯕꯀꯣ ꯃꯌꯥꯝ ꯇꯧꯕ ꯈꯔꯁꯨ ꯂꯩꯕꯒꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯃꯣꯏꯅ ꯉꯥꯡꯉꯛꯏꯗꯨꯁꯨ ꯉꯥꯡꯉꯛꯑꯔꯣꯏ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯃ ꯂꯩꯗꯅ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯅ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯇ ꯐꯠꯇꯕ ꯃꯤ ꯂꯣꯏ ꯂꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯔꯒ ꯑꯄꯨꯟꯕ ꯆꯥꯎꯈꯠꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯒꯦ